Akasvani Imphal Ketrimayum Chitrabhanu na pau pazeri ahan badamaru iba pau. Assam Rifles ta ambush soduna CEO yauna miyoi teret haki bagi tawdo adubu Rashtrapati Ramnath Kovind yauna luchingba kiyana yanindaba fongdona rakli. Manipur ngarang miyoi kuntrataru COVID-19 na nabadagi fagalaktuna naba fagalapagi changchada marfudra teret dasmik teret mapan yaure amashung Pradhan Mantri nangasi Tripurada Pradhan Mantri Awas Yosna Gramin ge beneficiary singda ahan ba instrument ki senfam singen tokani. Labas the COVID vaccine dose ko ti cham hena kaptuna anoba itihas semle khongjang asi hena mai pa hanabi damakan honabiriba doctor nurse frontline worker amasung vaccine kapthol obami kudingmapu akasvani na ikai khumna ucheri ekhoina pandamasi yobangam labashu COVID-19 digi lanting asi loidribana tabiriba miyamna lachit asitegi komthokpa tawbiganu tabiriba pumnakna mangna hek yaba makai atubu matamda vaccine kapthokpiyu Atopa miyosing vaccine kapadu sumating pangbiyu haraw kumagi matam asida achambani mari nga ang chatpinap haizari COVID vaccine kaptopiyu face mask upiyu food taruki social distancing tambiyu maimit amadi kutsa sen hamdukpiyu COVID-19 nga mari lena ba ipaw singi damak national helpline number sina 0112397846 amasung 1075 ta aduga rise gi helpline number na 0385241166 amasung 1800345381 ta phone tobiyu hauzik mapungoy ba paw Assam Rifles ki convoy amadangarang ambush tawrakpada CO yauna miyoi teret lekhidabagi thogdo adubu Rashtrapati Ramnath Kovind yauna luchingba kayana yamna kani yaningdaba fongdona rakti Rashtrapati na Twitter da thagapa warol amada hai ashigumba pangdaba terror amasung masigamanaba thongsingna aikhogi wakhanda ashigumba thabak sing chathariba kangbu shimbu maru phukna manghanabagi wakalonde hena chasil hale thogdo aduda lekhidaba singi imung manung singi damakta aikhoina lepli haina Rashtrapati na makata na fongdorakle Thogdo adubu Pradhan Mantri Narendra Modi, Griha Mantri Amit Shah, Ngaksal Mantri Rajnath Singh, Manipur gi Rajyapal La Ganeshan amasung Mukhy Mantri Nongthombam Birena akanba mawongda yaningdaba fongdokre. Churachandpur Zilla gi Singhada Tokiba ambush aduda nifutaruk suba Assam Rifles ki CO Colonel Biplab Tripathi, Rifleman Singh Suman Swaragi, Kantak Konyak RP Mina, Siamal Das amasung Colonel Biplab ki luinabi amadi chehi nauriba machanupa lekhide. Mara sida thogdo adu PLA amasung MNPF ki apunba kangbu amana chathakibini haina aina tingkraba lalhlop ani ashina thadoropa cherol amana dabi tawrakli cherol adun hai Rajya Sarkar na disturb area ni haina lokthokliba mapum aduda security force na makhogi imung manungi miyosing puduna chatloidabani convoy aduda lekhidraba CO adugi loinabi amasung machanupa yawi haiba PLA amasung MNPF ki lanmising na khangkide Manipur ngarang miyoi kuntrataru COVID-19 na nabadagi fagalakuna naba fagalapagi changchada marfudra teret dasmik teret mapan yaure haiba matam asida miyoi mari lena asina nabadagi lekhide miyoi nifu mapan na nauna positive oiki positive oibagi changchada ani dasmik nipani Raizagi haksal viva ki cherol aman hai hauzik fawada laisit asitagi lekhidaba apun masing lising machamapan nifu taruk shure hauzik active case chamapan marfudra mapan leiri Raja astangarang numidang pung tele makai fawada COVID ki vaccine dose lakon lising yang kai teruk chamri humbudra mari kapkre masing manung da ahan ba dose na laktara ni toy lising humpu chamapan humpu taruk amasung anishuba dose na laktara lising mafudra manga chonga sukna nipan kapkre Chingai Vidhan Sabha Kendrik manung chanba longpi country dangarang BJP ki nomagi oba political awareness program ama pangthokre tarum aduda BJP ki luchingba kaya saru yakhi tabiriba pawasi Akasvani Imphal dagini Pradhan Mantri Narendra Modi na Tripura gi Pradhan Mantri Awas Yosna Gramin PMAYZ gi beneficiary sing dangasi ahan be instrument ki yum sana na basan fam sing gen tokani video conferencing ki kutan dangasi nungtupung amada pangtok ko daba thorum aduda beneficiary lak amali sing ni futeret hen bada ahan be instrument ki san fam sing adu masa gi bank account da direct transfer togani maduda lupa koti chatur hen bagi san fam beneficiary sing da yen tokani thorum aduda kendra gi rural development mantri amasung Tripura gi Mukhy Mantri saruk yagani Labas da COVID vaccine kapagi khongsang tangarang fawada punna vaccine dose koti jam
taramatoi lak marhudra manga kakre musik manung da vaccine dose koti humbudra manga na ahanba dose kini aduga koti kuntra truk lak marhudra marina anishuba dose ki vaccine ni hexel mantralon hai ngarang khakte da vaccine dose lak yang khani to listing kunipan kapki vaccine kapki khongjang asida kendrina rajya amasung union territory singda darka leba tengbang khudingma piduna leba asigi vaccine kapa yaraba mipum khudingma yarbe makai tuna vaccine kapthong na honari Maharashtra ge Gachiroli Jilla Dangarang Police ka khutong na bagi thawdok next like kuntaruk sire Jilla adugi SP Ankit Goel na hai nomoi kapna kiba imung adudagi police na next like ki ashiba hakchang kuntaru fangle mahang na hai ngarang ayo Marditola gi umangi Korchida C60 Police Commando gi kamu amana operation chathapada nomoi kapna bagi thawdo adu thokibani lekidribas sing adugi manung da next like adugi luching ba myoik ama yornba yai haina thazanari ICC Men's T20 Cricket World Cup ki final ngasi Australia ga New Zealand ga Dubai ga International Stadium da sanagani match ase numidang pungter makhai dik hogani Akashvani na match ase gi min uba pawdom tahan gani Imphal fong masi fong ba pause singe maru uba pawgi dama hozik ngangom Kiran leire Kiran Ksh Chitrabhanu PLA amasung MNFF ki apun bakang buna ambush tawda Assam Rifles ki CEO ama yauna miyoi taret laikidaba Chief Minister na CSC singi tengbang amasung Wi-Fi hotspot haudokiba amadi COVID ki mari lenawa pau singna ngasi Imphal lo fongwa pau se singi maruwayo pau ena fongnari Irai bakta ambushta AR ki CEO loinabi masanupa yauna taret chire Defense Minister Governor CM na condemn tawkre AR da landaba PLA amasung MNFF na ni haiba pau na headline tawri Isel Express ta laloba sing ambushta ni putaruk suba AR ki CEO yauna taret chire nipan sokle lamhenba singi mathakta achum oil sathagani haiba Rajnath singi wafum amasung PLA MNFF na ambush sathaki bani claim tawrakre haiba pau singna banner headline tawduna phongli Chief Minister gi CSC singi tengbang singi district singi Wi-Fi hotspot haudokre haiba pau amasu pau che sigi ahanba lamai da phongli Naharol gi thawdangda ambushta AR gi CEO amasung mahaki imung manung yauna taret chire Prime Minister amasung CM na condemn tawkre haba pauna hanba headline tawri Government na pressure da chaloi ADC bill mahiru sing yawbi ganu haba Chief Minister gi wafum amasu pausi asigi anisuba headline tawri pauna phamda lalobagi attack ta nipu taruk suba AR gi CEO loina bi amasung masanu pa yauna taret sire taruk sokle PM Defense Minister na akan mumong da condemn tawkre PLA amasung MNFF na ni haba pauna hanba headline tawri Pungkun mari tani pumapan positive oiki mari laiki de haiba pau amana pau sia sigi anishiba headline tawri Sangai Express Manipuri da ambushta AR gi Colonel Loinabi masayong na taret sire PLA amasung MNFF na chathabal landa oiramle taret siraga taruk sokiba ambush Prime Minister Union Defense Minister Governor amasung CM na condemn tawkre haiba pau na banner headline tawri Huyalan pauda ambush toruktuna AR gi Colonel ama mahaki nupi amasung masayong na taret hatkre Prime Minister Defense Minister Governor amasung Chief Minister na condemn tawkre haba pauna banner headline tawri CM na CSC singi tengbang Wi-Fi hotspot haudokre pressure amatada Manipur lengak na chaloi haba NBN wafum amasu pausi asigi ahanba lamai de pong Imphal Free Fresh ta Singhatte ambush torukpada sikhiba miyoi taret ki manungda Assam Rifles ki CEO amasung imungi miyoi sing yauri CM amasung Governor na yamna kan yaningda phongdokre haba pauna ahanba headline tawri PLA amasung MNFF na niputaruk suba AR da ambush tawkibani haina dabi tarupugi pau photo ga konana pau siasigi ani suba headline tawri People's Chronicle da Assam Rifles da ambush tawbuda laikidaba sing aduna kathokiba sing adu kaidongmungda kawbu lairoi haiba Prime Minister Modi gi wafum amasung attack adu PLA amasung MNFF ki apunba kangmuna sathakibani haina RPF na dabi tarupugi pauna ahanba lamai da phongle Sangai Express Ingstasu Assam Rifles na ambush tokibagi pauna banner headline tawri COVID na miyoi mari laikidre nipuma panawna positive oiki haiba pau amasu pau siasigi ahanba lamai da phongle Chitrabhanu Thagachedi Kiran Loshilakpada COVID-19 degi ngakthong nova vaccine kapa face mask upa futaruk amna leiba khutsa amadi mai miterutana na thamba haiba achamba thong sing asinga na chapinaba amuk hana ningsingjeri aroiba da maruiba pau amuk hana Assam Rifles ambush tognusiyo yauna miyoi teret hatkibigi thawdok adubu Rashtrapati Ramnath Kovind yauna luchingba kyani yaningtaba phongdona rakli
Manipur ngarang miyoi kuntra turu COVID-19 na naba fagalaktu na naba fagalakpagi chang chada marfudra tere dasmi tere mapan yaure amasung Pradhan Mantri nangasi Tripura da Pradhan Mantri Awas Yosna Gramin ge beneficiary singda ahan installment ke sanfang singde tokali